ꯃꯌꯥꯝꯕꯨ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯕꯕꯤꯅꯥ ꯊꯣꯛꯆꯣꯝ꯫ ꯃꯃꯥꯡꯉꯩ ꯃꯇꯝꯒꯤ ꯈꯨꯜ ꯑꯗꯨꯗ ꯏꯇꯥ ꯊꯣꯏꯅꯨ, ꯏꯇꯥ ꯂꯩꯁꯅꯥ ꯑꯃꯗꯤ ꯏꯇꯥ ꯂꯥꯡꯂꯦꯟ ꯃꯈꯣꯏ ꯑꯍꯨꯝ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯔꯛꯄꯒꯤ ꯍꯧꯅꯁꯥ ꯏꯇꯥ ꯊꯣꯏꯅꯨ ꯑꯃꯗꯤ ꯏꯇꯥ ꯂꯩꯁꯅꯥ ꯍꯣꯏꯒꯤ ꯃꯃꯥꯡ ꯁꯪꯒꯣꯏꯗ ꯏꯇꯥ ꯂꯥꯛꯄꯤ ꯁꯥꯟꯅꯔꯤ꯫ ꯃꯈꯣꯏ ꯑꯅꯤ ꯐꯥꯏꯕꯣꯛꯅꯤ꯫ ꯁꯥꯟꯅꯔꯤꯕꯗꯨ ꯃꯈꯣꯜ ꯃꯋꯥ ꯊꯣꯛꯄ ꯅꯠꯇꯦ꯫ ꯏꯇꯥ ꯊꯣꯏꯅꯨꯒ ꯏꯇꯥ ꯂꯩꯁꯅꯥꯒꯗꯤ ꯃꯔꯛ ꯃꯔꯛꯇ ꯋꯥ ꯑꯗꯨꯃꯛ ꯉꯥꯡꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯇꯥ ꯂꯥꯡꯂꯦꯟꯒꯗꯤ ꯈꯨꯠꯀ ꯏꯪꯒꯤ ꯇꯧꯅꯗꯨꯅ ꯄꯥꯎ ꯐꯥꯎꯅꯔꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯁꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯖꯩ꯫ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯊꯤꯉꯥꯎ ꯂꯩꯉꯥꯎ ꯀꯔꯤꯁꯨ ꯈꯟꯅꯗꯦ꯫ ꯑꯗꯨꯕꯨ ꯏꯇꯥ ꯂꯥꯡꯂꯦꯟ ꯃꯇꯥ ꯑꯅꯤꯒꯨꯝꯅ ꯃꯥꯁꯨ ꯋꯥ ꯀꯌꯥ ꯉꯥꯡꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯐꯝꯗꯗꯤ ꯃꯄꯨ ꯃꯥꯅ ꯉꯥꯡꯕꯒꯤ ꯄꯥꯡꯒꯜ ꯍꯥꯞꯄꯤꯔꯝꯗꯕꯅ ꯀꯔꯤꯁꯨ ꯉꯥꯡꯕ ꯉꯝꯖꯗꯦ꯫ ꯃꯈꯣꯏ ꯑꯍꯨꯝ ꯍꯔꯥꯎ ꯍꯔꯥꯎ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯂꯥꯡꯂꯦꯟꯒꯤ ꯃꯃꯥꯇꯣꯟ ꯁꯈꯤ ꯆꯪꯂꯛꯇꯨꯅ ꯂꯥꯡꯂꯦꯟꯕꯨ ꯃꯅꯥ ꯂꯩꯗꯨꯅ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ꯫ "ꯉꯥꯏꯍꯥꯛꯇꯪ ꯑꯩꯅ ꯆꯠꯊꯣꯛꯂꯤꯉꯩꯁꯤꯗ ꯄ꯭ꯔꯞ ꯍꯦꯛꯇ ꯁꯥꯟꯅꯅꯤꯡꯉꯛꯄ꯭ꯔꯥ? ꯍꯥ? ꯅꯪ ꯑꯩꯅ ꯀꯩꯗꯧꯔꯝꯃꯣ ꯍꯥꯏ? ꯑꯁꯨꯛ ꯐꯠꯇꯕ ꯃꯆꯥ! ꯅꯃꯥꯗꯨꯅ ꯁꯤꯔꯤꯉꯩꯗꯨꯗ ꯁꯤꯍꯧꯕ ꯌꯥꯗꯕ꯭ꯔꯣ ꯅꯪꯁꯨ?" ꯂꯩꯁꯅꯥꯅ "ꯏꯃꯥꯕꯣꯛ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯏꯇꯥꯗ. ꯏꯇꯥꯅ ꯊꯕꯛ ꯃꯌꯥꯝ ꯇꯧꯔꯝꯃꯒꯅꯤ ꯂꯥꯛꯂꯤꯁꯦ. ꯏꯇꯥꯗ ꯐꯨꯒꯅꯨ." "ꯍꯥꯏ ꯂꯩꯁꯅꯥ, ꯅꯪ ꯀꯔꯤ ꯈꯪꯉꯤ? ꯍꯥ? ꯑꯩꯅ ꯃꯄꯥꯒꯤ ꯐꯤꯗꯣ ꯁꯨꯗꯣꯛꯑꯝꯃꯣ ꯍꯥꯏꯔꯝꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯥꯅ ꯁꯤꯗ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯦ ꯅꯪ ꯈꯪꯕ꯭ꯔꯥ?" "ꯑꯗꯨ ꯁꯨꯔꯝꯗ꯭ꯔꯗꯤ ꯏꯃꯥꯕꯣꯛꯅ ꯁꯨꯕ ꯌꯥꯗꯕ꯭ꯔꯣ? ꯏꯇꯥꯁꯦ ꯅꯍꯥꯟꯒꯩ ꯁꯥꯟꯅꯕ ꯌꯥꯎꯗꯦꯅ ꯑꯩꯈꯣꯏꯅ ꯁꯥꯟꯅꯁꯦꯅ ꯀꯧꯔꯤꯅꯦ." "ꯍꯦ ꯂꯩꯁꯅꯥ, ꯅꯪ ꯑꯣꯏꯅ ꯐꯨꯔꯛꯀꯅꯤ꯫ ꯅꯪ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯕ꯭ꯔꯥ?" ꯃꯇꯥꯡ ꯑꯗꯨꯗ ꯂꯩꯁꯅꯥꯒꯤ ꯃꯃꯥ ꯃꯦꯝꯆꯥ ꯊꯣꯛꯂꯛꯇꯨꯅ "ꯍꯣ ꯀꯔꯤꯅꯣ? ꯅꯆꯥ ꯋꯥꯔꯛꯄꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯃꯤꯆꯥ ꯂꯝꯁꯤꯟꯕꯤꯔꯤꯕꯗꯨꯕꯣ? ꯏꯆꯥꯗꯒ ꯑꯗꯨꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯁꯤꯖꯤꯟꯅꯕꯤꯒꯅꯨ꯫ ꯍꯥꯏ ꯃꯦꯝꯆꯥ, ꯅꯆꯥ ꯅꯨꯄꯤꯁꯤꯅ ꯑꯍꯩ ꯑꯄꯥ ꯁꯥꯗꯅ ꯏꯆꯥ ꯋꯥꯔꯛꯆꯕꯁꯤꯗ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡꯁꯤ ꯇꯥꯗꯕ꯭ꯔꯥ? ꯍꯣ ꯆꯠꯄꯤꯈ꯭ꯔꯣ, ꯇꯥꯖꯅꯤꯡꯗ꯭ꯔꯦ꯫ ꯅꯆꯥꯗꯣ ꯊꯥꯗꯣꯛꯄꯤꯔꯛꯀꯅꯨ꯫ ꯅꯪꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯏꯆꯥꯗꯒ ꯑꯃꯨꯛ ꯂꯧꯅꯔꯛꯀꯅꯤ." "ꯍꯦꯔ ꯃꯦꯝꯆꯥ, ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯉꯨ꯫ ꯑꯩꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅ ꯅꯪꯉꯣꯟꯗ ꯀꯩꯗꯧꯔꯦ?" "ꯍꯣ ꯅꯆꯥ ꯋꯥꯔꯛꯄꯗꯣ ꯃꯤꯃꯥꯡ ꯊꯣꯛꯂꯦ꯫ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯂꯥꯛꯂꯒꯗꯤ ꯋꯥꯔꯛꯄꯤꯔꯅꯨ." ꯁꯈꯤ ꯂꯥꯡꯂꯦꯟꯗꯣ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯃꯁꯤ ꯅꯪꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯌꯥꯝ ꯐꯠꯇꯕ ꯃꯆꯥꯅꯤ ꯅꯪ꯫ ꯃꯤꯅ ꯑꯩꯒꯤ ꯏꯊꯛꯇ ꯋꯥ ꯉꯥꯡꯍꯟꯕ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯡꯂꯦꯟꯕꯨ ꯐꯨꯔꯒ ꯄꯨꯈ꯭ꯔꯦ꯫ "ꯅꯪ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯍꯥ? ꯅꯪꯒꯤ ꯍꯥꯛꯇꯛꯇ ꯑꯩꯁꯦ ꯀꯅꯥꯝꯇꯅ ꯅꯨꯡꯁꯤꯍꯜꯂꯔꯣꯏꯗꯧꯕꯅꯦ꯫ ꯅꯪꯇ ꯁꯤꯖꯈ꯭ꯔꯣ꯫ ꯅꯔꯣꯟꯁꯨ ꯊꯣꯛꯇꯕ ꯅꯪꯕꯨ ꯏꯆꯥꯅꯦ ꯍꯥꯏꯗꯅ ꯀꯩꯗꯧꯗꯣꯔꯤꯕꯅꯣ?" ꯀꯩꯁꯨ ꯈꯪꯖꯗꯕ ꯑꯉꯥꯡ ꯑꯗꯨꯗ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡ ꯑꯗꯨ ꯍꯦꯟꯃꯜꯂꯕꯅꯤ꯫ ꯑꯉꯥꯡ ꯍꯥꯏꯕꯁꯤꯗꯤ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯗꯤ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯕꯁꯨ ꯂꯩꯁꯥꯕꯤ ꯐꯥꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯂꯥꯡꯂꯦꯟꯒꯤ ꯃꯇꯥ ꯂꯩꯁꯅꯥ ꯑꯃꯗꯤ ꯊꯥꯗꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯦꯠꯅꯕ ꯈꯔ ꯂꯩꯔꯛꯂꯦ꯫ ꯂꯥꯡꯂꯦꯟ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ, ꯏꯪ ꯇꯞꯆꯕꯤ, ꯃꯤꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯃ ꯑꯣꯏꯅ ꯍꯧꯔꯛꯂꯒ ꯂꯩꯁꯥꯕꯤ ꯐꯥꯔꯛꯄꯅ ꯃꯥꯒꯤ ꯃꯇꯥ ꯊꯣꯏꯅꯨꯅ ꯂꯥꯡꯂꯦꯟꯕꯨ ꯌꯥꯝꯅ ꯀꯜꯂꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯂꯥꯡꯂꯦꯟ ꯌꯨꯝꯒꯤ ꯁꯨꯃꯥꯡꯗ ꯌꯥꯡꯀꯣꯛ ꯄꯨꯊꯣꯛꯇꯨꯅ ꯆꯦꯟꯈꯩꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯊꯣꯏꯅꯨꯅ "ꯏꯇꯥ, ꯑꯍꯥꯕꯤ ꯆꯥꯔꯨꯁꯦ." ꯂꯥꯡꯂꯦꯟ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯆꯦꯟꯈꯩꯒꯗꯕ ꯋꯥꯠꯂꯤ, ꯃꯃꯥꯇꯣꯟ ꯂꯥꯛꯂꯕꯗꯤ ꯆꯩꯔꯅꯤ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯖꯔꯤ꯫ ꯑꯗꯨꯕꯨ ꯃꯕꯨꯛ ꯐꯠꯇꯕꯤ ꯊꯣꯏꯅꯨ ꯃꯇꯥ ꯂꯥꯡꯂꯦꯟꯗ ꯃꯃꯥꯇꯣꯟꯅ ꯉꯥꯡꯕꯁꯤ ꯃꯥꯒꯤꯗꯤ ꯅꯨꯡꯉꯥꯏꯖꯕꯤꯅꯤ꯫ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ, ꯀꯨꯏꯔꯣꯏꯕ, ꯉꯥꯏꯍꯥꯛꯇꯪꯅꯤ." ꯂꯥꯡꯂꯦꯟ ꯌꯥꯖꯗꯦ꯫ ꯑꯗꯨꯕꯨ ꯅꯝꯗꯨꯅ ꯂꯥꯡꯂꯦꯟꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯍꯥꯊꯨ ꯇꯧꯗꯕꯤꯗ ꯃꯇꯝ ꯂꯦꯟꯗꯨꯅ ꯂꯩꯔꯦ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯁꯈꯤ ꯊꯣꯏꯅꯨꯒꯤ ꯊꯣꯡꯒꯥꯜꯗꯒꯤ ꯂꯦꯞꯂꯥꯎ ꯂꯧꯔꯛꯏ꯫ "ꯍꯣ ꯅꯥꯇ꯭ꯔꯪ ꯆꯠꯄꯤ, ꯅꯥꯛꯄꯨ ꯇꯥꯗꯕꯤ, ꯃꯤꯔꯣꯜ ꯊꯨꯡꯗꯕꯤ, ꯅꯪ ꯌꯥꯝ ꯊꯨꯅ ꯂꯥꯎ꯫ ꯑꯩꯅ ꯍꯥꯏꯁꯦ ꯇꯥꯕ꯭ꯔꯥ? ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯎ." ꯁꯈꯤ ꯊꯣꯏꯅꯨꯒꯤ ꯏꯃꯨꯡꯗ ꯆꯪꯂꯛꯇ꯭ꯔꯤꯕꯁꯤ ꯊꯣꯏꯅꯨꯒꯤ ꯃꯃꯥ ꯃꯦꯝꯆꯥꯅ ꯉꯥꯡꯈꯤꯕꯁꯤꯡ ꯑꯗꯨꯗꯒꯤ ꯆꯪꯅꯈꯤꯗ꯭ꯔꯕꯅꯤ꯫ ꯂꯥꯡꯂꯦꯟ ꯍꯥꯊꯨ ꯃꯃꯥꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯆꯠꯈꯤꯒꯦ ꯇꯧꯕꯗ ꯊꯣꯏꯅꯨꯅ "ꯏꯇꯥ, ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ, ꯆꯥꯕ ꯂꯣꯏꯔꯒ ꯆꯠꯂꯣ꯫ ꯅꯃꯥ ꯑꯁꯦꯡꯕꯁꯨ ꯅꯠꯇꯕ, ꯅꯪꯕꯨ ꯊꯤꯅꯁꯨ ꯇꯧꯕꯤꯕ ꯄꯨꯛ ꯐꯠꯇꯕꯤ ꯑꯁꯤꯅ ꯀꯧꯔꯒ ꯅꯪꯅ ꯍꯦꯛꯇ ꯆꯠꯀꯗ꯭ꯔꯣ? ꯃꯋꯥ ꯂꯧꯔꯨꯅꯨ." ꯂꯥꯡꯂꯦꯟ ꯃꯇꯥꯅ ꯍꯥꯏꯕꯗꯨ ꯇꯥꯁꯤꯜꯂꯨꯗꯦ꯫ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯧ ꯎꯠꯂꯝꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯁꯈꯤꯅ "ꯅꯪꯁꯦ ꯐꯔꯣꯏꯗꯣꯔꯤꯌꯦ! ꯅꯪꯇ ꯉꯥꯡꯅꯕꯗꯅꯦ ꯊꯕꯛ ꯑꯃ ꯑꯣꯏꯔꯕꯅꯦ ꯑꯩꯁꯦ꯫ ꯁꯤꯖꯈ꯭ꯔꯁꯨ ꯌꯥꯗꯦ꯫ ꯏꯀꯥꯏ ꯈꯪꯗꯕꯅꯤꯅ ꯃꯤꯅꯨꯡꯈꯥꯡ ꯑꯣꯏꯗꯨꯅ ꯑꯗꯨꯝ ꯂꯩꯗꯣꯔꯕꯅꯦ." ꯂꯥꯡꯂꯦꯟ ꯌꯨꯝ ꯌꯧꯔꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯃꯈꯣꯜ ꯊꯣꯛꯄꯗꯤ ꯉꯝꯖꯗ ꯄꯦꯟꯅ ꯀꯞꯆꯔꯤ꯫ ꯁꯈꯤꯅ "ꯍꯥꯏ, ꯍꯧꯖꯤꯛꯇ ꯉꯥꯡꯈꯤꯕꯗ ꯉꯥꯏꯔꯤ꯫ ꯐꯃꯨꯡꯗꯨꯗ ꯆꯪꯂꯒ ꯑꯃꯨꯛ ꯇꯨꯝꯂꯕ꯭ꯔꯣ? ꯏꯀꯥꯏ ꯈꯪꯗꯕꯤ!
ꯅꯊꯤꯕꯣꯡꯆꯥꯛꯇꯣ ꯊꯣꯡꯅꯕ ꯏꯁꯤꯡ ꯂꯩꯇ꯭ꯔꯤꯁꯦ ꯅꯃꯥ ꯑꯁꯤꯕꯨꯗꯨ ꯂꯥꯛꯂꯒ ꯁꯣꯛꯀꯅꯤ ꯍꯥꯏꯕ꯭ꯔꯣ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯎ ꯅꯨꯃꯤꯠꯁꯦ ꯇꯥꯈ꯭ꯔꯅꯤ ꯂꯥꯡꯂꯦꯟ ꯂꯩꯈꯤꯗ꯭ꯔꯕ ꯃꯃꯥꯕꯨ ꯄꯟꯗꯨꯅ ꯉꯥꯡꯕꯗꯨꯗ ꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯃꯥꯕꯨ ꯅꯤꯡꯁꯤꯡ ꯀꯞꯂꯒ ꯄꯨꯜ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯏ ꯑꯋꯥꯕ ꯋꯥꯈꯜꯁꯤꯡ ꯑꯗꯨꯅ ꯂꯥꯡꯂꯦꯟ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯃꯥꯕꯨ ꯅꯤꯡꯁꯤꯡꯂꯒ ꯊꯃꯣꯏꯅꯨꯡꯗ ꯇꯦꯡꯊꯥꯖꯔꯤ ꯏꯃꯥ ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯇꯥꯏꯕꯪ ꯑꯁꯤꯗ ꯑꯁꯨꯛ ꯋꯥꯕ ꯆꯩꯅꯥꯁꯤꯡꯒ ꯂꯣꯏꯅꯅ ꯊꯝꯕꯤꯔꯝꯂꯤꯕ ꯏꯃꯥꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯩꯕꯨꯁꯨ ꯄꯨꯕꯤꯔꯝꯂꯕꯗꯤ ꯑꯁꯨꯝꯅ ꯑꯋꯥꯕ ꯆꯩꯅꯥꯁꯤ ꯐꯪꯖꯔꯝꯂꯣꯏꯀꯣ ꯏꯃꯥ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯑꯩꯕꯨꯁꯨ ꯂꯧꯁꯤꯟꯕꯤꯔꯣ ꯉꯁꯥꯏꯗꯒꯤ ꯂꯥꯡꯂꯦꯟꯒꯤ ꯃꯇꯧꯕꯨ ꯏꯉꯛ-ꯉꯛꯅ ꯌꯦꯡꯂꯤꯕ ꯊꯋꯥꯟ ꯂꯥꯡꯂꯦꯟꯅ ꯀꯞꯂꯤꯕꯒꯤ ꯃꯔꯝ ꯌꯥꯝꯅ ꯈꯪꯅꯤꯡꯂꯝꯃꯤ ꯑꯗꯨꯕꯨ ꯁꯛꯈꯪꯗꯕꯤ ꯂꯝꯂꯥꯟꯕꯤ ꯂꯩꯁꯥꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯀꯔꯝ ꯆꯪꯂꯨꯒꯅꯤ ꯂꯥꯡꯂꯦꯟꯁꯨ ꯃꯃꯥꯇꯣꯟꯅ ꯉꯥꯏꯔꯝꯂꯅꯤ ꯈꯟꯅ ꯏꯁꯤꯡ ꯑꯗꯨ ꯁꯣꯛꯂꯒ ꯃꯌꯨꯝ ꯃꯥꯏꯀꯩ ꯆꯠꯄꯗꯨ ꯊꯋꯥꯟ ꯌꯦꯡꯖꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯡꯂꯦꯟꯅ ꯊꯋꯥꯟꯒꯤ ꯃꯤꯠꯌꯦꯡꯒꯤ ꯋꯥꯡꯃꯗ ꯂꯥꯟꯈ꯭ꯔꯕꯗ ꯊꯋꯥꯟ ꯋꯥꯈꯜꯗ ꯈꯟꯖꯔꯝꯃꯤ ꯀꯩꯒꯤꯅꯣ ꯅꯨꯄꯤ ꯑꯣꯏꯕꯤ ꯃꯍꯥꯛꯅ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯅꯤꯡꯉꯝꯗꯅ ꯀꯞꯂꯤꯕ ꯃꯥꯒꯤ ꯀꯔꯤ ꯋꯥꯔꯤ ꯂꯩꯕꯅꯣ ꯄꯨꯛꯅꯤꯡꯁꯦ ꯂꯥꯡꯇꯛꯅꯤ ꯃꯥꯅ ꯀꯞꯄꯒꯤ ꯃꯔꯝ ꯈꯪꯅꯤꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥꯗ ꯍꯪꯂꯨꯅꯤ ꯊꯋꯥꯟ ꯅꯨꯡꯉꯥꯏꯇ꯭ꯔꯕꯁꯨ ꯀꯔꯤꯁꯨ ꯍꯦꯟꯅꯗꯤ ꯈꯜꯂꯨꯗꯦ ꯊꯋꯥꯟ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯕ ꯃꯇꯨꯡ ꯃꯥꯁꯨ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ ꯂꯥꯡꯂꯦꯟ ꯌꯨꯝ ꯌꯧꯔꯛꯂꯕꯗ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯌꯦꯡꯁꯤꯟꯗꯨꯅ ꯂꯥꯛꯄ ꯃꯃꯥꯇꯣꯟꯅ ꯃꯤꯀꯨꯞ ꯑꯗꯨꯗꯁꯨ ꯂꯥꯡꯂꯦꯟꯕꯨ ꯆꯩꯕꯤꯔꯤ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯨ ꯍꯥꯏꯔꯒ ꯅꯋꯥ ꯎꯅꯔꯒ ꯂꯩꯕ꯭ꯔꯣ ꯑꯩꯅ ꯆꯠꯂꯗꯤꯅꯦ 5-6ꯂꯛꯇꯤ ꯆꯠꯂꯅꯤ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯇꯧꯅꯤꯡꯒꯨꯝ ꯇꯧꯅꯤꯡꯗꯒꯨꯝ ꯌꯦꯡꯕꯗ ꯃꯤꯠꯁꯦ ꯑꯣꯟꯊꯣꯛꯅ ꯅꯥꯈ꯭ꯔꯦ ꯅꯊꯤꯕꯣꯡꯗꯨꯅ ꯀꯔꯝꯕ ꯃꯇꯝꯗ ꯊꯣꯡꯗꯧꯔꯤ ꯏꯃꯨꯡ ꯋꯥꯏꯔꯝ ꯑꯃꯠꯇꯁꯨ ꯁꯤꯠ-ꯁꯦꯡ ꯇꯧꯗ꯭ꯔꯤ 𝗕𝗏𝗺 ꯃꯇꯝ ꯌꯧꯔꯦꯁꯨ ꯈꯪꯗꯦ ꯅꯃꯤꯠꯇꯨꯗ ꯈꯨꯗꯣꯝꯕꯤꯁꯤꯅꯅꯦ ꯆꯛ ꯊꯤꯜꯂꯒ ꯍꯦꯛ ꯍꯥꯏꯗ꯭ꯔꯤꯐꯥꯎ ꯒ꯭ꯌꯥꯟ ꯇꯥꯗꯦꯅꯤ ꯃꯁꯦ ꯂꯥꯡꯂꯦꯟ ꯃꯃꯥꯇꯣꯟꯕꯨ ꯀꯤꯊꯤꯛ ꯀꯤꯔꯨꯞ ꯌꯦꯡꯂꯝꯗꯨꯅ ꯏꯃꯨꯡ ꯃꯥꯡꯒꯣꯜꯗꯣ ꯁꯠ-ꯁꯠ ꯂꯣꯏꯁꯤꯟꯅꯕ ꯇꯧꯖꯔꯝꯃꯤ ꯑꯗꯨꯕꯨ ꯁꯤꯇ꯭ꯔꯀꯨꯞꯇ꯭ꯔ ꯌꯦꯡꯕꯤ-ꯁꯈꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯥꯏ ꯐꯤꯔꯣꯜ ꯐꯧꯔꯤꯕꯁꯤꯅ ꯅꯃꯥ ꯑꯁꯤꯕꯨꯗꯨ ꯂꯥꯛꯂꯒ ꯂꯧꯁꯤꯟꯕ ꯉꯥꯏꯔꯤꯕ꯭ꯔꯥ ꯑꯍꯥꯟ ꯑꯀꯣꯟꯁꯨ ꯈꯪꯗꯦ ꯅꯄꯨꯟꯁꯤꯗꯕꯨ ꯏꯕꯦꯝꯃ ꯈꯣꯟꯊꯤ ꯑꯃꯇ ꯆꯥꯗꯅ ꯍꯤꯡꯕꯒꯗꯣ ꯄꯥꯝꯗꯕ꯭ꯔꯣ ꯂꯥꯡꯂꯦꯟ ꯈꯨꯝꯕꯁꯨ ꯉꯝꯖꯗꯦ ꯀꯔꯤꯒꯨꯝꯕ ꯂꯥꯡꯂꯦꯟ ꯂꯣꯟꯊꯣꯛꯄꯤ ꯑꯃ ꯑꯣꯏꯔꯝꯂꯕꯁꯨ ꯃꯃꯥꯇꯣꯟꯒꯤ ꯃꯐꯝꯗ ꯃꯆꯤꯟ ꯑꯗꯨ ꯀꯔꯤꯁꯨ ꯈꯨꯝꯂꯝꯂꯣꯏ ꯄꯨꯝꯅꯃꯛ ꯉꯝꯅꯕ ꯍꯣꯠꯅꯖꯔꯤꯕꯤ ꯂꯥꯡꯂꯦꯟꯗ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯌꯦꯡꯁꯤꯜꯂꯤꯕꯅꯤ ꯃꯄꯥ ꯏꯕꯨꯡ ꯇꯣꯃꯥꯜ ꯑꯗꯨꯅ ꯌꯨꯝꯗ ꯂꯩꯔꯝꯂꯕꯗꯤ ꯃꯃꯥꯇꯣꯟꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯐꯩ ꯑꯗꯨꯕꯨ ꯁꯈꯤꯅ ꯉꯥꯡꯂꯤꯕ ꯁꯛꯂꯤꯕꯁꯤꯡ ꯑꯁꯤ ꯃꯄꯥ ꯇꯣꯃꯥꯜ ꯂꯩꯇꯕꯅ ꯉꯥꯡꯕ ꯉꯝꯂꯤꯕꯅꯤ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯕꯗ ꯂꯥꯡꯂꯦꯟ ꯃꯝꯂꯤ ꯇꯧꯕ ꯑꯉꯟꯕ ꯑꯌꯨꯛꯇꯨꯗ ꯍꯧꯒꯠꯇꯨꯅ ꯑꯌꯨꯛꯀꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧ ꯇꯧꯕ ꯂꯣꯏꯔꯗꯨꯅ ꯙꯨꯞ ꯊꯥꯎꯃꯩ ꯀꯠꯂꯕ ꯃꯇꯨꯡ ꯃꯃꯥꯇꯣꯟ ꯍꯧꯒꯠꯂꯛꯂꯒ ꯏꯔꯨꯅꯕ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯁꯥꯍꯟꯒꯦ ꯇꯧꯖꯔꯤ ꯁꯈꯤ ꯃꯇꯥꯡ ꯑꯗꯨꯗ ꯍꯧꯒꯠꯂꯛꯇꯨꯅ ꯍꯀꯥꯝ ꯋꯥ ꯆꯜꯂꯒ ꯍꯥꯏ ꯏꯁꯤꯡꯗ ꯍꯧꯖꯤꯛꯐꯥꯎ ꯁꯥꯗ꯭ꯔꯤꯕꯔꯥ ꯍꯥ ꯑꯁꯨꯛ ꯇꯞꯄꯁꯤꯕꯨ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯆꯠꯀꯗꯧꯔꯤꯕ ꯊꯕꯛꯁꯤ ꯌꯥꯝꯃꯤꯅꯦ ꯂꯥꯡꯂꯦꯟ ꯄ꯭ꯔꯞ ꯏꯁꯤꯡ ꯑꯗꯨ ꯁꯥꯔꯦ ꯍꯥꯏꯗꯨꯅ ꯊꯥꯡꯊꯔꯛꯂꯒ ꯂꯥꯡꯂꯦꯟꯅ ꯃꯃꯥꯇꯣꯟꯗ ꯄꯤ ꯑꯗꯨꯕꯨ ꯏꯁꯤꯡ ꯑꯁꯥꯕ ꯌꯥꯎꯕ ꯄꯥꯇ꯭ꯔ ꯑꯗꯨ ꯈꯪꯊꯝ ꯊꯝꯕꯗ ꯏꯁꯤꯡ ꯃꯔꯤꯛ ꯈꯔ ꯁꯈꯤꯗ ꯆꯣꯡꯈ꯭ꯔꯦ ꯏꯁꯤꯡꯁꯦ ꯑꯩꯉꯣꯟꯗꯒ ꯍꯩꯖꯤꯜꯂꯛꯏꯅꯦ ꯅꯪꯒꯤꯗꯣ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯔꯥ ꯍꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯕ꯭ꯔꯣꯡ ꯁꯧꯕ ꯏꯁꯤꯡ ꯍꯥꯞꯂꯤꯕ ꯄꯥꯇ꯭ꯔ ꯑꯗꯨꯕꯨ ꯂꯥꯡꯂꯦꯟꯗ ꯃꯈꯣꯡ ꯑꯗꯨꯅ ꯀꯥꯎꯁꯤꯟꯕꯗ ꯂꯥꯡꯂꯦꯟꯒꯤ ꯈꯨꯔꯨꯗꯒꯤ ꯃꯈꯣꯡ ꯐꯥꯎ ꯍꯩꯖꯤꯟꯈ꯭ꯔꯦ ꯂꯥꯡꯂꯦꯟ ꯑꯁꯥꯕ ꯃꯩꯆꯥꯛ ꯑꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯈꯣꯜ ꯈꯖꯤꯛ ꯊꯣꯛꯆꯕꯁꯨ ꯉꯝꯗ ꯐꯤꯗ꯭ꯔꯤꯡ ꯍꯦꯛ ꯆꯣꯡꯕ ꯃꯈꯩ ꯈꯪꯖꯔꯤ ꯑꯗꯨꯒ ꯃꯅꯥꯛꯇ ꯂꯩꯕ ꯏꯁꯤꯡ ꯑꯏꯪꯕ ꯑꯗꯨꯅ ꯍꯩꯖꯤꯟꯖꯗꯨꯅ ꯑꯁꯥꯕ ꯑꯗꯨꯕꯨ ꯈꯥꯡꯅꯕ ꯍꯣꯠꯅꯖꯔꯤ ꯁꯈꯤꯅ ꯇꯧꯈꯣꯋꯣ ꯄꯦꯜꯂꯕ꯭ꯔꯥ ꯍꯥ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯣ ꯅꯪꯒꯤꯗꯣ ꯎꯁꯤꯠꯇ꯭ꯔꯗꯤ ꯑꯗꯨꯅꯤ ꯈꯪꯕ꯭ꯔꯥ ꯁꯤꯔꯣ ꯅꯪ ꯇꯁꯤꯔꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯠꯇ ꯎꯠꯄꯤꯔꯝꯗ ꯁꯈꯤ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯆꯠꯈꯤ ꯂꯥꯡꯂꯦꯟ ꯃꯄꯨꯛꯅꯤꯡ ꯄꯦꯟꯅ ꯀꯞꯆꯍꯧꯔꯤ ꯑꯗꯨꯕꯨ ꯍꯩꯖꯤꯟꯈꯤꯕ ꯏꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯁꯥꯕꯅ ꯏꯁꯤꯡ ꯍꯥꯟꯀꯠꯂꯛꯂꯤ ꯃꯈꯣꯡ ꯑꯗꯨ ꯆꯠꯄ ꯀꯌꯥ ꯉꯝꯗ꯭ꯔꯦ ꯑꯗꯨꯃꯛꯇꯗ ꯁꯈꯤ ꯍꯜꯂꯛꯂꯒ ꯏꯁꯤꯡ ꯁꯣꯛꯇꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯉꯥꯡꯂꯔꯤ ꯂꯥꯡꯂꯦꯟ ꯑꯋꯥꯕ ꯑꯅꯥꯕ ꯄꯨꯝꯕ ꯈꯪꯖꯗꯨꯅ ꯏꯁꯤꯡ ꯄꯨꯟ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯉꯁꯤꯁꯨ ꯂꯥꯡꯂꯦꯟ ꯄꯨꯛꯅꯤꯡ ꯄꯦꯟꯅ ꯀꯞꯆꯔꯤ ꯇꯥꯟ ꯆꯥꯟꯅꯔꯨꯕ ꯊꯋꯥꯟ ꯉꯁꯤꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯃ ꯈꯪꯂꯒꯦ ꯈꯟꯅ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ ꯏꯆꯟ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ ꯂꯥꯡꯂꯦꯟ ꯊꯋꯥꯟꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯀꯞꯄꯗ ꯆꯣꯛꯊꯔꯕ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯇatu ꯌꯦꯡꯖꯔꯛꯏ ꯊꯋꯥꯟ ꯂꯥꯡꯂꯦꯟꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯕ ꯑꯃ ꯐꯥꯎꯔꯗꯨꯅ ꯍꯥꯏꯌꯨ ꯏꯆꯟ ꯀꯩꯗꯧꯔꯒꯦ
ꯂꯥꯡꯂꯦꯟ ꯇꯨꯃꯤꯟ ꯂꯨꯞꯊꯗꯨꯅ ꯂꯩ꯫ ꯑꯩ ꯉꯔꯥꯡꯁꯨ ꯏꯆꯜꯕꯨ ꯎꯖꯩ꯫ ꯏꯆꯜꯒꯤ ꯃꯐꯝꯗ ꯑꯋꯥꯕ ꯑꯃ ꯐꯨꯝꯗꯨꯅ ꯂꯩꯕꯒꯤ ꯃꯃꯤ ꯑꯃ ꯇꯥꯔꯤꯕꯗꯣ ꯍꯩꯗꯣꯛꯄꯗ ꯀꯥꯏꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯌꯨ, ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯒꯦ꯫ ꯂꯥꯡꯂꯦꯟ ꯀꯔꯤꯁꯨ ꯈꯨꯝꯅꯤꯡꯂꯨꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯈꯨꯝꯒꯦ ꯈꯜꯂꯕꯁꯨ ꯀꯔꯝꯅꯗꯤ ꯈꯨꯝꯂꯨꯒꯅꯤ ꯂꯣꯟꯊꯣꯛꯇꯕꯤ ꯃꯥꯗꯤ꯫ ꯂꯥꯡꯂꯦꯟ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯕꯗꯨꯗ ꯊꯋꯥꯟ ꯋꯥ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ꯫ ꯃꯥꯅ ꯍꯪꯂꯨꯔꯤꯕ ꯑꯗꯨ ꯌꯥꯝꯅ ꯀꯥꯏꯔꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯟꯖꯔꯤ꯫ ꯐꯔꯦ ꯏꯆꯟ, ꯏꯆꯜꯅ ꯀꯔꯤꯝꯇ ꯈꯨꯝꯗ꯭ꯔꯕꯅꯤꯅ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯈꯨꯝꯅꯤꯡꯂꯝꯂꯣꯏ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯏ, ꯑꯗꯨꯕꯨ ꯏꯆꯜꯒꯤ ꯑꯋꯥꯕ ꯅꯇꯧꯗꯨ ꯎꯕꯗ ꯃꯔꯝ ꯈꯪꯅꯤꯡꯗꯨꯅ ꯍꯪꯖꯔꯨꯕꯅꯤ꯫ ꯂꯥꯟꯅ ꯂꯧꯒꯅꯨꯀꯣ ꯏꯆꯟ꯫ ꯂꯥꯡꯂꯦꯟ ꯊꯋꯥꯟꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯏꯁꯤꯡ ꯄꯨꯟ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯇꯝꯅ ꯆꯠꯈ꯭ꯔꯦ꯫ ꯊꯋꯥꯟ ꯂꯥꯡꯂꯦꯟ ꯆꯠꯈꯤꯕꯗꯨ ꯎꯖꯩ꯫ ꯑꯗꯨꯕꯨ ꯂꯥꯡꯂꯦꯟꯅ ꯃꯈꯣꯡ ꯑꯗꯨ ꯁꯦꯛꯇꯨꯅ ꯆꯠꯄꯗꯨ ꯎꯕꯗ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯍꯧꯏ꯫ ꯊꯋꯥꯟꯅ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯀꯞꯂꯤꯕ? ꯃꯥꯒꯤ ꯀꯔꯤ ꯋꯥꯔꯤ ꯂꯩꯕꯅꯅꯣ? ꯉꯔꯥꯡ ꯊꯦꯡꯅꯕꯗ ꯃꯥꯒꯤ ꯃꯈꯣꯡ ꯀꯔꯤꯁꯨ ꯇꯧꯈꯤꯗꯦ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯀꯔꯤꯒꯤ ꯁꯣꯛꯂꯤꯕꯅꯣ? ꯋꯥꯈꯜꯁꯦ ꯃꯥꯒꯤ ꯃꯔꯝꯗ ꯈꯪꯅꯤꯡꯗꯨꯅꯇ ꯂꯩꯔꯅꯤ꯫ ꯑꯁꯨꯝꯅ ꯊꯋꯥꯟ ꯈꯪꯅꯤꯡꯂꯕꯁꯨ ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯤ? ꯂꯥꯡꯂꯦꯟꯅ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯗꯕꯅ, ꯑꯗꯨꯕꯨ ꯊꯋꯥꯟꯗꯤ ꯂꯥꯡꯂꯦꯟꯁꯤ ꯂꯣꯟꯊꯣꯛꯇꯕꯤꯅꯤ ꯍꯥꯏꯕꯗꯤ ꯈꯪꯖꯕ ꯅꯠꯇꯦ꯫ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯀꯔꯤꯒꯤ ꯂꯥꯛꯂꯤꯕꯅꯣ? ꯑꯆꯤꯛꯄ ꯃꯐꯝ ꯀꯌꯥ ꯊꯤꯗꯨꯅ ꯄꯣꯊꯥꯒꯦ ꯈꯟꯕ ꯋꯥꯈꯜꯁꯦ ꯂꯝꯂꯥꯟꯕꯤ ꯃꯥꯒꯤ ꯑꯋꯥꯕ ꯁꯛꯇꯝ ꯎꯕꯗ ꯈꯪꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯔꯤ꯫ ꯍꯦꯟꯅ ꯄꯣꯊꯥꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯐꯔꯦ, ꯑꯩ ꯅꯨꯃꯤꯠ ꯈꯔꯅꯤꯒ ꯆꯠꯇꯨꯅ ꯌꯦꯡꯂꯒꯦ, ꯑꯗꯨꯒ ꯃꯥꯒꯤ ꯑꯋꯥꯕ ꯁꯛꯐꯝꯗꯣ ꯑꯗꯨꯃꯛ ꯎꯔꯕꯗꯤ ꯃꯥꯒꯤ ꯃꯔꯝꯗ ꯁꯣꯏꯗꯅ ꯊꯤꯒꯠꯂꯒꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯣꯡꯉꯥꯟꯕꯗ ꯊꯋꯥꯟ ꯑꯃꯨꯛꯀꯁꯨ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯍꯥꯛ ꯎ ꯑꯃꯒꯤ ꯅꯥꯀꯜꯗ ꯐꯝꯗꯨꯅ ꯂꯥꯡꯂꯦꯟꯕꯨ ꯊꯣꯛꯂꯛꯄ ꯉꯥꯏꯕꯅꯤ, ꯃꯥꯒꯤ ꯃꯇꯧꯕꯨ ꯌꯦꯡꯒꯦ ꯈꯟꯅ꯫ ꯂꯥꯡꯂꯦꯟ ꯉꯁꯤꯗꯤ ꯃꯥꯒꯤ ꯃꯇꯥ ꯂꯩꯁꯅꯥꯒ ꯊꯣꯛꯃꯤꯟꯅꯔꯛꯄꯅꯤ꯫ ꯍꯧꯅꯔꯨꯕ ꯅꯠꯇꯦ, ꯂꯝꯕꯤꯗ ꯊꯦꯡꯅꯕꯅꯤ꯫ ꯊꯋꯥꯟ ꯂꯥꯡꯂꯦꯟꯒꯤ ꯃꯇꯥ ꯂꯩꯁꯅꯥ ꯌꯥꯎꯕꯗꯨ ꯎꯕꯗ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯒꯦ ꯈꯜꯂꯨꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯡꯂꯦꯟꯒꯤ ꯃꯌꯨꯝ ꯈꯪꯂꯒꯦ ꯈꯟꯅ ꯂꯣꯟꯅ ꯏꯟꯅꯔꯛꯏ꯫ ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯂꯩꯁꯅꯥ ꯏꯁꯤꯡ ꯁꯣꯛꯂꯕ ꯃꯇꯨꯡ ꯃꯌꯨꯝ ꯃꯥꯏꯀꯩꯗ ꯍꯟꯈꯤꯕꯗꯨ ꯊꯋꯥꯟ ꯂꯣꯟꯅ ꯇꯥꯟꯅꯗꯨꯅ ꯂꯥꯡꯂꯦꯟꯒꯤ ꯃꯌꯨꯝ ꯃꯥꯏꯀꯩꯕꯨ ꯌꯦꯡꯂꯤ꯫ ꯂꯩꯁꯅꯥꯗꯤ ꯃꯌꯨꯝ ꯃꯄꯥ ꯌꯧꯔꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯑꯗꯨꯕꯨ ꯂꯥꯡꯂꯦꯟꯗꯤ ꯊꯣꯡꯒꯥꯜ 5-6 ꯆꯠꯂꯒ ꯂꯩꯕꯅ ꯑꯗꯨꯃꯛ ꯆꯠꯂꯤ, ꯊꯋꯥꯟꯁꯨ ꯑꯗꯨꯃꯛ ꯏꯟꯅꯔꯤ꯫ ꯂꯥꯡꯂꯦꯟ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯗꯨꯅ ꯆꯪꯈ꯭ꯔꯦ꯫ ꯊꯋꯥꯟ ꯂꯥꯡꯂꯦꯟꯒꯤ ꯊꯣꯡꯒꯥꯜꯗ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯆꯞ ꯂꯦꯞꯂꯒ ꯃꯌꯨꯝ ꯈꯪꯂꯕꯅꯤꯅ ꯍꯜꯂꯒꯦ ꯈꯟꯅ ꯍꯟꯒꯦ ꯇꯧꯔꯤꯉꯩ ꯁꯈꯤꯅ, ꯑꯩꯅ ꯃꯈꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯇꯤꯟꯅꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯃꯤꯅꯥꯏ ꯅꯨꯄꯤ, ꯅꯪ ꯑꯩꯅ ꯉꯥꯡꯕꯁꯤ ꯂꯧꯗ꯭ꯔꯦ ꯅꯠꯇ꯭ꯔꯣ? ꯅꯃꯥ ꯑꯁꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯣ꯫ ꯑꯩ ꯅꯪꯒ ꯂꯩꯃꯤꯟꯅꯕ ꯁꯨꯛꯄꯥꯝ ꯄꯥꯝꯗ꯭ꯔꯦ꯫ ꯃꯣꯏꯒꯤ ꯃꯃꯥ ꯐꯥꯎꯕꯤ-ꯃꯦꯝꯆꯥ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯉꯥꯡꯉꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯅꯪꯁꯨ ꯇꯥꯔꯤꯕ ꯅꯠꯇ꯭ꯔꯣ? ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯅꯤꯡꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯅꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯒꯦ ꯈꯜꯂꯗꯤꯅꯦ, ꯑꯩꯅ ꯍꯥꯏꯕ ꯏꯜꯂꯨ꯫ ꯈꯔ ꯆꯩꯔꯨ ꯉꯥꯡꯂꯨꯔꯒꯅ ꯀꯞꯁꯤꯟꯅꯗꯣꯏꯒ ꯄꯤꯁꯤꯟꯅꯗꯣꯏꯒ ꯌꯦꯡꯅꯤꯡꯗꯕꯅ꯫ ꯍꯦ, ꯂꯦꯞꯇꯨꯅ ꯂꯩꯔꯅꯨ꯫ ꯅꯨꯃꯤꯗꯥꯡ ꯇꯥꯒꯦ ꯇꯧꯔꯤꯕꯁꯤꯅ ꯃꯤꯠꯇ ꯎꯗ꯭ꯔꯕꯣ? ꯑꯩ ꯆꯥꯛ ꯂꯥꯝꯂꯕꯅꯤ, ꯊꯕꯛꯁꯤꯡꯁꯦ ꯄ꯭ꯔꯞ ꯂꯣꯏꯁꯤꯜꯂꯨ꯫ ꯑꯩꯅꯦ ꯏꯅꯦꯝꯃꯤꯈꯣꯏꯗ ꯆꯠꯂꯨꯒꯦ꯫ ꯑꯩꯅ ꯍꯜꯂꯛꯄꯗꯅꯦ ꯅꯪ ꯆꯥꯛ ꯂꯣꯏꯔꯝꯒꯗꯕꯅꯤ, ꯅꯠꯇ꯭ꯔꯗꯤ ꯅꯊꯤꯕꯣꯡꯗꯣ ꯄꯤꯖꯗ꯭ꯔꯦ ꯈꯪꯉꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨꯗ ꯂꯩꯀꯥꯏ ꯀꯣꯏꯕ ꯆꯠꯈ꯭ꯔꯦ ꯃꯅꯤꯡ ꯐꯥꯎꯗꯨꯅ꯫ ꯂꯥꯡꯂꯦꯟ ꯀꯔꯤꯁꯨ ꯈꯨꯝꯖꯗ ꯊꯕꯛ ꯄꯨꯝꯕ ꯉꯝꯅꯕ ꯇꯧꯖꯔꯤꯕꯗꯨ ꯊꯋꯥꯟꯁꯨ ꯎꯏ꯫ ꯑꯁꯨꯛ ꯇꯣꯟꯕ ꯃꯄꯣꯛꯁꯨ ꯂꯩꯔꯤꯕ꯭ꯔꯥ? ꯑꯩꯅ ꯎꯔꯤꯕ ꯑꯁꯤꯕꯨ ꯑꯁꯦꯡꯕ꯭ꯔꯥ? ꯀꯔꯝꯅ ꯃꯥꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯝꯒꯅꯤ? ꯊꯋꯥꯟꯒꯤ ꯊꯃꯣꯏꯗ ꯂꯥꯡꯂꯦꯟꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯦ꯫ ꯃꯥꯕꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯎꯖꯅꯤꯡꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯊꯋꯥꯟꯅ ꯂꯥꯡꯂꯦꯟꯗ ꯍꯪꯕ ꯋꯥꯍꯪ ꯈꯨꯗꯤꯡꯃꯛꯀꯤ ꯄꯥꯎꯈꯨꯝꯗꯤ ꯂꯥꯡꯂꯦꯟꯗꯒꯤ ꯐꯪꯗꯕꯅ ꯃꯁꯥꯗꯨ ꯂꯥꯡꯇꯛꯅꯕ ꯁꯨꯝ ꯍꯦꯜꯂꯛꯂꯦ꯫ ꯅꯣꯡꯃ ꯂꯥꯡꯂꯦꯟꯗꯣ ꯉꯁꯤꯁꯨ ꯏꯁꯤꯡ ꯄꯨꯟ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄꯅꯤ꯫ ꯂꯥꯡꯂꯦꯟ ꯊꯋꯥꯟꯕꯨ ꯊꯦꯡꯅꯗ꯭ꯔꯕꯗꯤ ꯐꯅꯤ ꯈꯟꯖꯩ, ꯃꯔꯝꯗꯤ ꯊꯋꯥꯟꯅ ꯍꯪꯖꯔꯤꯕ ꯋꯥꯍꯪꯁꯤꯡ ꯑꯗꯨꯕꯨ ꯄꯥꯎꯈꯨꯝ ꯄꯤꯕꯒꯤ ꯊꯧꯅꯥꯗꯤ ꯂꯥꯡꯂꯦꯟꯒꯤ ꯃꯐꯝꯗ ꯂꯩꯇꯕꯅꯅꯤ꯫ ꯊꯋꯥꯟ ꯉꯁꯤꯗꯤ ꯂꯥꯡꯂꯦꯟꯒꯤ ꯄꯥꯎꯈꯨꯝ ꯐꯪꯗ꯭ꯔꯤꯐꯥꯎ ꯍꯜꯂꯔꯣꯏ ꯈꯟꯅ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯂꯛꯄꯅꯤ꯫ ꯂꯥꯡꯂꯦꯟ ꯃꯁꯥꯗꯨ ꯈꯔ ꯃꯈꯩꯗꯤ ꯍꯩꯅꯖꯗꯦ, ꯃꯔꯝꯗꯤ ꯂꯣꯟꯊꯣꯛꯇꯕꯤ ꯃꯥꯅ ꯀꯔꯝꯅ ꯂꯝꯂꯥꯟꯕ ꯃꯉꯣꯟꯗ ꯂꯣꯟ ꯊꯣꯛꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯒꯅꯤ? ꯆꯟ, ꯑꯩ ꯅꯪꯒꯤ ꯋꯥꯈꯜꯗ ꯑꯍꯤꯡ ꯑꯃꯗ ꯇꯨꯝꯊꯕ ꯉꯝꯗ꯭ꯔꯦ꯫ ꯅꯪꯒꯤ ꯑꯄꯣꯛꯄ ꯏꯃꯥ ꯀꯥꯏꯅꯈ꯭ꯔꯦ ꯑꯩ ꯈꯪꯉꯤ꯫ ꯅꯪꯕꯨ ꯅꯪꯒꯤ ꯏꯃꯥꯇꯣꯟꯒ ꯀꯌꯥꯝ ꯋꯥꯅ ꯂꯩ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯉꯤ꯫ ꯑꯩ ꯅꯪꯒꯤ ꯅꯇꯧ ꯎꯔꯕꯗ, ꯅꯪꯒꯤ ꯑꯋꯥꯕ ꯄꯨꯝꯕꯗ ꯑꯩ ꯁꯔꯨꯛ ꯌꯥꯅꯤꯡꯉꯤ꯫ ꯅꯪꯅ ꯑꯩꯁꯦ ꯂꯥꯟꯅ ꯈꯜꯂꯝꯕꯁꯨ ꯌꯥꯏ, ꯅꯪꯅ ꯑꯩꯁꯦ ꯍꯩꯅꯔꯝꯗꯕꯁꯨ ꯌꯥꯏ, ꯑꯗꯨꯕꯨ ꯑꯩ ꯅꯪꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯏ꯫ ꯅꯪꯕꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯑꯃꯠꯇ ꯁꯤꯟꯊꯍꯟꯗ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯄꯥꯝꯃꯤ꯫ ꯅꯪꯒꯤ ꯅꯆꯤꯜꯗꯨꯗꯒꯤ ꯄꯥꯎꯈꯨꯝ ꯑꯃꯇꯪ ꯇꯥꯖꯒꯦ ꯍꯥꯏꯗꯨꯅ
asuk kuiba matamse nangi maikaidubu senajaduna lakibani ngasidi ai nangi pakum taduna hallaroi haina leple Langlen ningam da thawan da yengjari adubu thawan ki wahai sing adubu taduna tumin leiramba leisna thoklaktuna Ibong itase Lonthoktabi thawan nganglambu pumba chap lepkre Langlen bu hena mami kupta yengjari mitlu ani da gisu lamhen ba pirang du tapna sintharakli nupa ma khangna ti kapli badu mima na drabi Lonthoktabi masu konjal thokpadi ngam da kapjari nang Lonthoktabi Leisnana mani ibong itase maraibak yamna thijarabani imabak tamnana itabu chahi tara romsurakpa matam aduda itabu thadoktuna satkre ipal tomalna di itase yamli una tawjabani adubu ipal tomalna itabu matomta hundoklamlaga langphaida thabak suba chatpa pharak tabadagi imabok sakhibu itagi mamaton oina pusilakhibani adubu imabok sakhini hek lakpa numit adudagi maraibak thirabi itase apokpa machana de khanduna thina thina tawbibani aigi itase maraibak yamna thijarabani ibungne itagi asengbasi khanglakpada itabu kaisu nungsiba phauramoi kana matana mimana drabi itabu punchi khongloi oiningloi ichal ai Langlen bu punchi gi thadokloi mimana drabi maraibak thijarabi mabu aigi phamdadi mamal yamna lei aigi punchi da Langlen yaudane hingbadi mapum pharoi haiba ai khangi ahanba thengnakiba mikaptuda magi saktam uraga khoidakhiba natte mane imungduda wana leijaba matau kayamuk tone imung atuda lei haiba pumnamak khanglaba matau aina mawa nungsibani adubu ngasi magi phibam khanglaba matung sidana hena mawa nungsirure ai ngasi ichol nangi namangda wasaktuna hairibasini ngasi haiba numit asidagi aigi punchi sina leiri makai Langlen bu mitludagi pirang madik ama heksin thalaba ningthau thawan aibu yeknabagi makutta maithiba nangduna punchi se mikhapona leibu oirasano Leisna amadi Langlen mikop aduda thawan bu ningthongni haiba khangli Langlen khongkap amani handok jaduna thawan da makok nona khurumjai Leisna thawan da makok nona khurumladuna iningthau ba hana khangja hodabana soikhiba lankiba wahi wata yaurabasu aikhoiba amuk tangak biyo ibung haina dum kawo ai icham chamna leiba punchi da pami aina mafam sida lakibaso konungda ningthawni haiduna ina isen kaya na ngak senduna leibado pamdaduna mafam masigi phajabase yengba lakpani kana yauda mikop aduda ujakhibani Langlen maso adubu ichal ai ngasidi Langlen bu konungda boduna leibak miyam khangna maharani phamthol kahalage haina khale Langlen wafam adu tabada mata leisna da makut aduna ingi tawjaduna ningthaugi nupi oibada matik chade haijari leisna na iningthau ita Langlen mabu konungi maharani oiduna leibado matik chajade hairiye karisu jingnaba thamgano Langlen nangna aigi maharani oiduna atopa kana amana oigani pumna makhallaba tungda nangbo aigi taloisingda jallage khanjakhrabani iningthaugi yathangdi kanana thingba ngamgani maraibak thijarabi itase iningthongna luna tawbiyo ko adubu Langlen leisna da ingi tawduna asumna muk hairagli iningthau itase yamda numit kharani da leijakhige itagi apokpa babungna langphaidagi halaklaba kanda mikup khara pukmen pawmena jaramkhige aduga iningthaugi tung injage hairiye phare ai mafam asida nungti numit khudingi lakani nangna yare haiba matamda phau ai ngaijage iningthau adudi aikhoi amuk changjarukhige thawan Langlen hoina jakhiba maikaidubu nokphe tawduna yengjahori adugi matungdasu thawan Langlen gi thongal da laktuna nungti numit khudingi Langlen bu yengjai sakhina ngangba kayama tarabani adubu ngasidi kumhai nungai halage khallabanara sakhina hai tongambi nangdi ising sokpa chatlu hairaga nupa ga sin nungti gi unai hairinya namai dubai kaidabro naron chudoktaba nangna migi machadubu karamnabu naribano nokpu nokchaningi miga sumimana banangna nawaga supamli kanana bulobi daurige nama asibadusu nangi lamchato chatlamgani namagi lichane nangna laurido naramcha chingduna ne nangsu namanga na kainarido namadu suna punchi telido matang aduda tomal langphai chatluraga halakpani
ꯉꯥꯡꯅꯔꯝꯂꯤꯕꯗꯨ ꯇꯥꯕꯗ ꯇꯣꯃꯥꯜ ꯈꯪꯍꯧꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯈꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯂꯥꯡꯂꯦꯟ ꯃꯄꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯈꯥꯝꯗꯣꯛꯅꯕ ꯍꯣꯠꯅꯖꯩ꯫ ꯇꯣꯃꯥꯜꯅ ꯅꯍꯥꯟꯃꯈꯩ ꯃꯃꯥꯅ ꯉꯝꯃ ꯂꯩꯍꯧꯔꯦ ꯈꯟꯅ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯏꯆꯥꯁꯦ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯔꯝꯒꯅꯤ ꯈꯟꯅ ꯋꯥꯈꯜꯁꯦ ꯆꯥꯎꯊꯣꯛꯅ ꯂꯩꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯗꯤ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯖꯗ꯭ꯔꯦ ꯃꯇꯥꯒꯨꯝ ꯃꯤꯃꯥ ꯅꯠꯇ꯭ꯔꯕ ꯏꯆꯥꯁꯤꯗ ꯇꯧꯔꯤꯕ ꯉꯥꯡꯂꯤꯕ ꯃꯌꯥꯝꯁꯦ ꯀꯔꯤꯅꯣ? ꯏꯆꯥꯁꯤꯅ ꯃꯆꯤꯟꯅ ꯊꯣꯛꯅ ꯋꯥꯍꯩ ꯑꯃꯇ ꯍꯥꯏꯕ ꯉꯝꯗ ꯃꯄꯨꯛꯅꯤꯡꯗ ꯐꯨꯝꯗꯨꯅ ꯀꯌꯥꯝ ꯋꯥꯔꯝꯒꯅꯤ ꯀꯌꯥꯝ ꯀꯞꯂꯝꯒꯅꯤ꯫ ꯅꯪꯁꯨ ꯃꯤꯑꯣꯏꯕꯅꯤ꯫ ꯏꯆꯥꯁꯤꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯑꯣꯏꯅꯤꯡꯗꯨꯅ ꯑꯣꯏꯕ꯭ꯔꯣ? ꯃꯥꯒꯨꯝꯅ ꯅꯪꯁꯨ ꯂꯣꯟ ꯊꯣꯛꯂꯝꯗ꯭ꯔꯕꯗꯤ ꯅꯪ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ? ꯅꯁꯥꯗ ꯈꯟꯖꯤꯟꯗꯨꯅ ꯌꯦꯡꯉꯨ ꯑꯗꯨꯛ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯅꯪꯒꯤꯁꯨ ꯅꯃꯤꯠꯇꯅ ꯆꯥꯃꯗ ꯎꯗ꯭ꯔꯦ ꯈꯟꯅ ꯏꯆꯥꯁꯤꯕꯨ ꯅꯕꯨꯛ ꯊꯣꯛꯀꯤꯅ ꯆꯥꯒꯨꯝ ꯈꯟꯕ ꯉꯝꯗꯕ ꯅꯪꯗꯤ ꯁꯥꯅꯦ ꯁꯥ ꯑꯗꯨ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯆꯠꯈ꯭ꯔ ꯆꯠꯂꯣ ꯌꯨꯝ ꯑꯁꯤꯗ ꯉꯁꯤꯗꯒꯤ ꯂꯩꯕ ꯌꯥꯔꯣꯏ꯫ ꯁꯈꯤꯅ ꯃꯗꯨꯗꯗꯤ ꯍꯥꯏꯕꯤꯒꯅꯨ ꯃꯩꯄꯥꯕꯨ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯩ ꯃꯇꯨꯡꯗ ꯂꯥꯡꯂꯦꯟꯕꯨ ꯑꯃꯨꯛ ꯍꯟꯅ ꯉꯥꯡꯂꯔꯣꯏꯌꯦ ꯑꯩꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ꯫ ꯊꯋꯥꯟ ꯉꯁꯤꯗꯤ ꯃꯁꯥꯗ ꯊꯣꯛꯄꯒꯨꯝ ꯃꯄꯥ ꯇꯣꯃꯥꯜꯒꯤ ꯅꯨꯄꯥ ꯊꯣꯛꯄ ꯃꯇꯧꯗꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯤ꯫ ꯊꯋꯥꯟꯅ ꯏꯀꯨꯕꯣꯛꯁꯦ ꯅꯨꯄꯥ ꯌꯥꯝ ꯊꯣꯛꯏ ꯑꯁ ꯉꯁꯤꯗꯤ ꯇꯨꯝꯕꯒ ꯌꯥꯗꯣꯏ ꯃꯥꯜꯂꯤ꯫ ꯉꯁꯤ ꯏꯀꯨꯕꯣꯛ ꯂꯥꯛꯑꯕꯅꯤꯅ ꯍꯌꯦꯡꯗꯤ ꯃꯍꯥꯔꯥꯅꯤ ꯑꯁꯦ ꯂꯧꯕ ꯂꯥꯛꯑꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯊꯋꯥꯟ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯂꯥꯡꯂꯦꯟꯁꯨ ꯅꯍꯥꯟ ꯃꯈꯩ ꯋꯥꯅ ꯂꯩꯔꯝꯕꯗꯨ ꯃꯥꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞꯅꯤ ꯈꯜꯂꯕ ꯃꯥꯜꯂꯤ꯫ ꯉꯁꯤꯗꯤ ꯍꯔꯥꯎ ꯃꯃꯣꯟꯇ ꯅꯣꯛꯄꯅ ꯁꯔꯨꯛ ꯑꯣꯏꯖꯔꯤ꯫ ꯃꯄꯥ ꯏꯕꯨꯡꯉꯣ ꯇꯣꯃꯥꯜ ꯑꯃꯗꯤ ꯃꯃꯥꯇꯣꯟꯗꯤ ꯃꯆꯥꯅ ꯍꯔꯥꯎꯔꯤꯕꯗꯨꯒꯤ ꯃꯔꯝ ꯈꯪꯖꯕ ꯅꯠꯇꯦ꯫ ꯃꯄꯥꯅ ꯌꯨꯝꯗ ꯂꯥꯛꯄꯒꯤ ꯑꯗꯨꯃꯛ ꯍꯔꯥꯎꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯕꯗ ꯅꯨꯄꯥ ꯃꯍꯥꯛꯇꯤ ꯀꯣꯅꯨꯡꯗ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯂꯥꯡꯂꯦꯟꯒ ꯎꯅꯐꯝ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯑꯌꯨꯛ ꯑꯗꯨꯗꯒꯤ ꯑꯋꯥꯕ ꯈꯪꯗ ꯂꯩꯔꯤꯕꯅꯤ꯫ ꯁꯣꯝꯗ ꯅꯨꯄꯤ ꯃꯥꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯀꯌꯥ ꯇꯧꯕꯅ ꯄꯥꯛꯅ ꯍꯦꯛꯇ ꯊꯣꯛꯂꯛꯇꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯇꯥ ꯂꯩꯁꯅ ꯄꯨꯟꯅꯃꯛ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯏꯇꯥ ꯉꯁꯤꯗꯤ ꯑꯩꯅ ꯑꯣꯏꯅ ꯍꯧꯕ ꯂꯥꯛꯆꯔꯕꯅꯦ꯫ ꯏꯄꯜꯁꯨ ꯂꯩꯕꯅꯤꯅ ꯍꯨꯏꯅꯁꯨ ꯆꯤꯛꯂꯔꯣꯏ ꯈꯪꯉꯤ ꯑꯗꯨꯅ ꯏꯈꯣꯡꯅ ꯊꯣꯡꯅ ꯆꯪꯖꯔꯛꯂꯕꯅꯦ꯫ ꯂꯥꯡꯂꯦꯟ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯇꯥꯗ ꯌꯦꯡꯖꯩ꯫ ꯏꯇꯥꯁꯤ ꯉꯁꯤꯗꯤ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯃꯤꯀꯣ ꯆꯤꯡꯅꯩꯀꯣ ꯌꯨꯝꯗꯒꯤ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯒ ꯏꯇꯣꯝꯇ ꯍꯟꯖꯤꯜꯂꯛꯇꯣꯏ ꯖꯥꯠꯂꯣ ꯑꯩꯕꯣ? ꯀꯅꯥ ꯑꯃ ꯍꯧꯔꯨꯕꯅ ꯐꯗꯧꯔꯤꯕ꯭ꯔꯥ ꯈꯪꯗꯦꯗ꯫ ꯂꯥꯡꯂꯦꯟ ꯃꯇꯥ ꯂꯩꯁꯅꯥꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯗꯨꯅ ꯏꯀꯥꯏꯕꯒꯤ ꯃꯑꯣꯡꯗ ꯈꯨꯕꯥꯛ ꯃꯆꯥꯗꯨꯅ ꯁꯦꯠꯊꯔꯤ꯫ ꯂꯩꯁꯅꯥꯅ ꯏꯇꯥ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯇꯥ ꯂꯥꯏꯕꯛ ꯊꯤꯕꯤꯁꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯇꯒꯤ ꯍꯦꯟꯅ ꯂꯥꯏꯕꯛ ꯐꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯗꯧꯔꯤꯀꯣ꯫ ꯂꯥꯡꯂꯦꯟ ꯃꯤꯀꯨꯞ ꯑꯗꯨ ꯃꯥꯁꯨ ꯍꯔꯥꯎꯕꯒꯤ ꯋꯥꯍꯩ ꯀꯌా ꯑꯃ ꯐꯣꯡꯅꯤꯡꯂꯤ꯫ ꯃꯆꯤꯟ ꯑꯗꯨꯅ ꯑꯗꯨꯕꯨ ꯍꯥꯏꯕꯒꯤ ꯊꯧꯅꯥ ꯑꯗꯨꯗꯤ ꯂꯩꯇꯕꯅ ꯅꯣꯛꯐꯦꯠꯇ ꯇꯧꯕꯅ ꯃꯥꯒꯤ ꯁꯔꯨꯛ ꯑꯣꯏꯔꯔꯤ ꯅꯨꯃꯤꯠ ꯑꯗꯨꯗꯤ꯫ ꯑꯁꯨꯝꯅ ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯂꯩꯁꯅꯥ ꯄꯨꯟ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗꯨꯗ ꯍꯔꯥꯎ ꯍꯔꯥꯎ ꯊꯣꯛꯂꯛꯂꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯋꯥꯔꯤ ꯄꯨꯝꯕ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯄꯨꯛꯐꯠꯇꯕꯤ ꯊꯣꯏꯅꯨꯁꯨ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯤ꯫ ꯉꯥꯏꯈꯨꯋꯣ ꯀꯔꯤꯅꯣ ꯅꯣꯏꯅꯤ ꯈꯛꯇ ꯍꯦꯛꯇ ꯇꯨꯃꯤꯟ ꯆꯠꯂꯝꯃꯤꯗꯨꯕꯣ? ꯂꯥꯡꯂꯦꯟ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯊꯣꯏꯅꯨꯗ ꯂꯥꯛꯑꯣ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝ ꯇꯧꯔꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯤ꯫ ꯊꯣꯏꯅꯨꯒꯤ ꯋꯥꯈꯜꯗꯗꯤ ꯑꯁꯨꯝꯅ ꯈꯟꯖꯔꯤ꯫ ꯀꯔꯤꯅꯣ ꯁꯤꯒꯤ ꯃꯤꯃꯥꯟꯅꯗꯕꯤꯁꯤꯅ ꯅꯣꯛꯐꯦꯠꯀ ꯇꯧꯔꯤꯁꯤꯅ ꯁꯛꯇꯥꯁꯤꯒ꯫ ꯂꯩꯁꯅꯥꯅ ꯅꯇꯣꯝꯇ ꯂꯩꯕꯗꯣ ꯇꯜꯂꯛꯏꯔꯕ? ꯃꯤ ꯑꯩꯅ ꯉꯁꯥꯏꯅ ꯆꯠꯁꯦꯅ ꯍꯥꯏꯕꯗꯗꯤ ꯌꯥꯗꯦꯅꯦ꯫ ꯍꯣꯏ ꯅꯈꯣꯏ ꯑꯅꯤꯅ ꯅꯣꯛꯐꯦꯠꯀ ꯇꯧꯕꯗꯣ ꯀꯔꯤ ꯇꯧꯗꯣꯏꯖꯥꯠꯅꯣ ꯌꯦꯡꯉꯨꯒꯦꯅ ꯂꯥꯛꯏꯕ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯄꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯁꯨ ꯌꯧꯔꯤ꯫ ꯊꯋꯥꯟꯅ ꯌꯥꯝ ꯊꯦꯡꯉꯩꯅ ꯑꯩ ꯀꯌꯥꯝ ꯀꯨꯏꯔꯦ ꯈꯪꯕ꯭ꯔꯥ ꯉꯥꯏꯔꯤꯁꯦ? ꯏꯆꯥ ꯂꯩꯁꯅꯥ ꯃꯥꯅ ꯀꯅꯥꯅꯣ? ꯅꯪꯒ ꯁꯛ ꯌꯥꯝ ꯃꯥꯟꯅꯩꯅ꯫ ꯊꯋꯥꯟꯅ ꯍꯥꯏꯔꯤꯕꯗꯨ ꯊꯣꯏꯅꯨꯗꯅꯤ꯫ ꯃꯁꯛ ꯃꯥꯟꯅꯃꯟꯗꯨꯅ ꯊꯣꯏꯅꯨꯗꯨ ꯂꯩꯁꯅꯥ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯅꯥꯀꯜꯗꯒꯤ ꯂꯩꯁꯅꯥꯅ ꯏꯕꯨꯡ ꯑꯩꯅꯦ ꯂꯩꯁꯅꯥꯗꯤ ꯃꯥꯅ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯊꯣꯏꯅꯨ꯫ ꯊꯋꯥꯟ ꯋꯥꯈꯜ ꯇꯥꯔꯦ ꯑꯅꯤꯗꯨ ꯐꯩꯕꯣꯛꯅꯤ ꯍꯥꯏꯕ꯫ ꯑꯣꯍꯣ ꯌꯥꯝ ꯃꯥꯟꯅꯩ ꯑꯩꯗꯤ ꯈꯪꯂꯨꯗ꯭ꯔꯦ꯫ ꯑꯗꯣ ꯉꯔꯥꯡꯒꯤ ꯀꯨꯝꯍꯩ ꯄꯨꯝꯕ ꯑꯌꯨꯛ ꯍꯧꯔꯦ꯫ ꯌꯨꯝꯗ ꯁꯥꯟꯅꯒꯗꯕ ꯀꯨꯝꯍꯩ ꯂꯣꯏꯔꯦꯅ ꯈꯜꯂꯤ꯫ ꯃꯈꯥ ꯇꯥꯕ ꯀꯨꯝꯍꯩꯗꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯁꯥꯟꯅꯕꯤꯔꯣ꯫ ꯊꯣꯏꯅꯨꯗꯤ ꯁꯥꯎꯅꯤꯡꯂꯤ ꯃꯁꯥꯗꯨꯗ ꯃꯁꯛ ꯐꯖꯕ ꯄꯥꯈꯪ ꯑꯗꯨꯅ ꯃꯔꯣꯜꯁꯨ ꯊꯣꯛꯇꯕ ꯃꯇꯥꯗꯨꯗ ꯅꯨꯡꯁꯤꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯎꯕꯗ꯫ ꯊꯣꯏꯅꯨꯅ ꯀꯔꯤꯅꯣ ꯅꯨꯄꯥ ꯅꯪꯅ ꯃꯔꯣꯜ ꯊꯣꯛꯇꯕ ꯏꯇꯥꯁꯤꯗ ꯏꯔꯥꯡꯒ ꯇꯧꯔꯤꯗꯨꯅ? ꯃꯔꯣꯜ ꯊꯣꯛꯇꯕꯁꯦ ꯅꯌꯨꯝꯗꯨꯗ ꯄꯨꯔꯒ ꯑꯣꯠꯀꯦ ꯍꯥꯏꯔꯣ? ꯅꯃꯥ ꯅꯄꯥꯁꯤꯡꯗꯨꯒ ꯍꯧꯅꯔꯒ? ꯃꯃꯥꯅ ꯌꯥꯝ ꯊꯤꯅ ꯇꯧꯕꯅꯤ ꯅꯪꯅ ꯑꯃꯨꯛ ꯄꯨꯔꯒ ꯀꯌꯥꯝ ꯑꯣꯠꯀꯦ ꯈꯜꯂꯤꯅꯣ? ꯃꯔꯣꯜ ꯊꯣꯛꯇꯕ ꯃꯥꯅ ꯃꯌꯨꯝ ꯄꯥꯜꯂꯒ ꯀꯔꯤ ꯇꯧꯗꯧꯔꯤꯒꯦ? ꯏꯔꯥꯡꯒ ꯁꯥꯒꯠꯂꯨꯅꯨ ꯑꯁꯥ ꯀꯥꯏꯔꯒ ꯇꯣꯛꯀꯦꯇꯅꯤ꯫ ꯂꯥꯡꯂꯦꯟ ꯊꯋꯥꯟ ꯑꯃꯗꯤ ꯂꯩꯁꯅꯥ ꯍꯔꯥꯎꯔꯝꯕ ꯅꯣꯛꯂꯝꯕ ꯄꯨꯝꯕ
ꯊꯣꯏꯅꯨꯒꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ ꯉꯥꯛꯂꯛꯂꯤꯕ ꯋꯥꯍꯩ ꯈꯔꯗꯨꯅ ꯃꯥꯏꯊꯣꯡꯁꯤꯡ ꯑꯗꯨ ꯈꯪꯍꯟꯍꯟꯖꯤꯟꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯩꯁꯅꯥꯅ ꯃꯅꯥꯎꯅꯨꯄꯤ ꯊꯣꯏꯅꯨꯕꯨ ꯁꯥꯎꯔꯗꯨꯅ ꯉꯥꯡꯒꯦ ꯍꯥꯏꯅ ꯍꯧꯔꯛꯄꯒꯅꯤ ꯂꯥꯡꯂꯦꯟꯅ ꯀꯔꯤꯁꯨ ꯍꯥꯏꯒꯅꯣ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯛꯇꯨꯅ ꯂꯩꯁꯅꯥꯁꯨ ꯂꯦꯞꯈ꯭ꯔꯦ꯫ ꯊꯋꯥꯟꯅ ꯌꯥꯔꯦ ꯂꯩꯁꯅꯥ, ꯀꯔꯤꯁꯨ ꯍꯥꯏꯔꯨꯔꯒꯅꯨ, ꯃꯥ ꯀꯔꯤꯁꯨ ꯈꯪꯖꯗꯗꯨꯅ ꯍꯥꯏꯖꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯂꯩꯁꯅꯥ ꯏꯀꯥꯏꯕ ꯁꯥꯎꯅꯤꯡꯕ ꯑꯅꯤ ꯄꯨꯟꯅ ꯃꯁꯥꯗꯨ ꯑꯣꯡꯈꯠꯇꯨꯅ ꯂꯩꯔꯕꯅꯤ꯫ ꯊꯋꯥꯟ ꯑꯃꯗꯤ ꯂꯥꯡꯂꯦꯟ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯅꯥꯎꯅꯨꯄꯤ ꯊꯣꯏꯅꯨꯕꯨ ꯉꯥꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯪꯅ ꯉꯥꯡꯂꯤꯕ ꯃꯤꯁꯛꯇꯣ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ? ꯈꯪꯂꯒ ꯀꯔꯤ ꯀꯥꯟꯅꯗꯧꯔꯤꯒꯦ? ꯃꯔꯣꯟ ꯊꯣꯛꯇꯕꯤꯗꯨꯕꯨ ꯃꯗꯨꯅꯦꯅ ꯍꯔꯥꯎ ꯍꯔꯥꯎꯅꯒꯁꯨ ꯄꯨꯔꯤꯅꯦ꯫ ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯉꯤ, ꯀꯌꯥꯗ ꯄꯪꯉꯤꯅꯣ? ꯅꯨꯄꯥꯗꯨꯕꯨ ꯃꯀꯣꯛ ꯆꯥꯛꯄ ꯑꯣꯏꯖꯥꯠꯂꯣ? ꯌꯥꯔꯦ ꯇꯣꯛꯑꯣ, ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯇꯥꯎ, ꯅꯪ ꯑꯩꯁꯦ ꯀꯩꯁꯨ ꯅꯠꯇꯦ꯫ ꯃꯔꯣꯟ ꯊꯣꯛꯇꯕꯤ ꯏꯇꯥꯕꯨ ꯄꯨꯈ꯭ꯔꯤꯕꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯊꯋꯥꯟꯅꯤ꯫ ꯅꯪ ꯑꯩꯅ ꯃꯃꯤꯡ ꯇꯥꯕ ꯈꯛ ꯅꯠꯇꯅ ꯃꯁꯛ ꯎꯖꯒꯦꯐꯥꯎ ꯐꯪꯗ꯭ꯔꯤꯕ ꯂꯩꯕꯥꯛꯁꯤꯒꯤ ꯅꯤꯡꯊꯧ ꯊꯋꯥꯟꯗꯣ ꯃꯔꯣꯜ ꯊꯣꯛꯇꯕꯤ ꯏꯇꯥ ꯃꯥꯒꯤꯗꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯅꯪꯅ ꯃꯇꯝ ꯄꯨꯝꯕꯗ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯍꯟꯊꯅ ꯈꯜꯂꯤꯕ ꯏꯇꯥꯗꯨꯅ ꯅꯪ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯒꯤ ꯃꯍꯥꯔꯥꯅꯤ꯫ ꯋꯥꯈꯜ ꯇꯥꯔꯕ꯭ꯔꯣ ꯅꯪ? ꯀꯔꯤ ꯃꯈꯥ ꯈꯪꯅꯤꯡꯉꯤꯒꯦ? ꯊꯣꯏꯅꯨ ꯃꯌꯥ ꯀꯥꯗꯨꯅ ꯂꯩ, ꯑꯗꯨꯒ ꯃꯆꯤꯟꯗꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯀꯔꯤꯕ? ꯅꯤꯡꯊꯧ ꯊꯋꯥꯟꯗꯨꯅꯦ ꯍꯥꯏꯕ? ꯑꯁ, ꯌꯥꯝ ꯄꯥꯝꯃꯨꯏꯌꯦ꯫ ꯍꯣ, ꯄꯥꯝꯃꯨꯔꯨꯔꯅꯨꯋꯣ, ꯃꯄꯨ ꯄꯥꯟꯈ꯭ꯔꯦ꯫ ꯅꯪꯗꯤ ꯅꯄꯨꯟꯁꯤꯗ ꯃꯤꯒꯤ ꯆꯤꯇ꯭ꯔꯀꯨꯞꯇ꯭ꯔ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯅꯋꯥ ꯅꯥꯏꯕꯁꯨ ꯈꯪꯂꯔꯣꯏ꯫ ꯅꯪꯅ ꯂꯤꯁꯤꯜꯂꯛꯂꯕ ꯃꯇꯝꯗꯅꯦ ꯏꯇꯥ ꯂꯥꯡꯂꯦꯟꯒꯤ ꯃꯃꯥꯇꯣꯟ ꯏꯃꯥꯕꯣꯛꯁꯈꯤꯒ ꯅꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯩꯕ ꯌꯥꯔꯅꯤ꯫ ꯅꯈꯣꯏꯅꯤ ꯌꯥꯝ ꯃꯥꯟꯅꯖꯩ, ꯃꯤꯅ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯎꯕ ꯌꯥꯗꯕꯗꯣ꯫ ꯑꯁ ꯏꯆꯦ, ꯇꯥꯅꯤꯡꯗꯦꯍꯦ, ꯑꯩꯕꯨ ꯏꯃꯥꯕꯣꯛꯁꯈꯤꯒ ꯄ꯭ꯔꯃꯥꯟꯒ ꯇꯧꯔꯛꯑꯦ, ꯌꯥꯝ ꯍꯩꯅꯗꯦꯀꯣ꯫ ꯅꯕꯨꯛꯇꯣ ꯈꯔ ꯐꯕ ꯇꯝꯃꯣ, ꯃꯤꯅ ꯅꯨꯡꯁꯤꯍꯟꯒꯦ ꯍꯥꯏꯔꯗꯤ, ꯅꯠꯇ꯭ꯔꯗꯤ ꯅꯨꯄꯥ ꯀꯅꯥꯝꯇꯅ ꯅꯪꯕꯨ ꯄꯥꯝꯕꯤꯔꯣꯏ, ꯁꯤꯃꯗꯤ ꯈꯪꯖꯧꯀꯣ ꯅꯪ꯫ ꯑꯁꯨꯝꯅ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯣ ꯉꯥꯡꯅꯗꯨꯅ ꯍꯜꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯇꯣꯃꯥꯜ ꯑꯃꯗꯤ ꯁꯈꯤ ꯂꯥꯡꯂꯦꯟꯕꯨ ꯊꯦꯡꯂ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯇꯕꯗꯨꯗ ꯀꯔꯤ ꯇꯧꯈ꯭ꯔꯕꯅꯣ ꯈꯟꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯉꯥꯏꯖꯔꯤ꯫ ꯑꯗꯨꯕꯨ ꯂꯥꯛꯃꯟꯗ꯭ꯔꯕꯗ ꯂꯩꯁꯥꯕꯤꯅꯤ ꯆꯦꯟ ꯆꯣꯡꯕ ꯇꯧꯔꯝꯕꯁꯨ ꯌꯥꯏ ꯈꯟꯅ ꯅꯣꯡꯉꯥꯟꯕ ꯉꯥꯏꯔꯁꯦ ꯍꯥꯏꯅꯗꯨꯅ ꯂꯩꯔꯤ꯫ ꯁꯈꯤ ꯃꯥꯒꯤ ꯊꯃꯣꯏꯗꯨꯗꯤ ꯉꯁꯤꯁꯨ ꯐꯠꯇ꯭ꯔꯤ꯫ ꯂꯥꯡꯂꯦꯟꯕꯨ ꯁꯤꯔꯒ ꯇꯥꯗꯨꯅ ꯂꯩꯔꯝꯂꯕꯗꯤ ꯄꯦꯟꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯔꯣꯟ ꯊꯣꯛꯇꯕꯤ ꯃꯥꯕꯨ ꯅꯨꯄꯥ ꯀꯅꯥꯅ ꯄꯥꯝꯗꯅ ꯆꯦꯟꯕꯤꯔꯝꯗꯣꯏꯅ ꯍꯥꯏꯅꯁꯨ ꯈꯟꯖꯔꯝꯃꯤ꯫ ꯃꯄꯥ ꯇꯣꯃꯥꯜꯗꯤ ꯃꯆꯥꯅ ꯍꯟꯖꯤꯜꯂꯛꯇꯕꯗꯨꯗ ꯃꯄꯨꯛꯅꯤꯡꯗꯨ ꯂꯩꯇꯥꯖꯗꯦ, ꯃꯤꯀꯨꯞ ꯑꯃꯠꯇ ꯎꯏꯊꯒꯦ ꯉꯝꯖꯗꯦ꯫ ꯑꯁꯨꯝꯅ ꯁꯈꯤꯗꯤ ꯊꯦꯡꯂ ꯐꯥꯎꯕ ꯍꯧꯒꯠꯇꯦ꯫ ꯃꯄꯥ ꯇꯣꯃꯥꯜꯗꯤ ꯑꯍꯤꯡ ꯑꯗꯨ ꯍꯦꯛ ꯉꯥꯜꯂꯛꯄꯗꯒꯤ ꯊꯣꯡꯒꯥꯜꯗ ꯊꯣꯛꯇꯨꯅ ꯑꯆꯠ ꯑꯋꯣꯡꯁꯤꯡ ꯑꯗꯨꯗ ꯃꯆꯥꯕꯨ ꯎꯔꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯍꯪ ꯍꯪꯖꯔꯤ꯫ ꯁꯈꯤꯁꯨ ꯃꯄꯨꯔꯣꯏꯕ ꯂꯩꯕꯅ ꯌꯥꯍꯧ ꯈꯔ ꯊꯦꯡꯂꯕꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗꯤ ꯇꯧꯗꯕ ꯌꯥꯗꯕꯅ ꯇꯅ ꯇꯧꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯁꯒꯣꯜ ꯊꯧꯕ ꯂꯥꯟꯃꯤ ꯀꯌꯥꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯑꯊꯨꯝ ꯑꯍꯧ ꯀꯌꯥꯅ ꯊꯜꯂꯕ ꯃꯄꯣꯠ ꯀꯌꯥ ꯑꯃꯒ ꯂꯣꯏꯅꯅ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯑꯉꯧꯕ ꯁꯦꯠꯄ ꯄꯔꯦꯡ ꯆꯪꯂꯛꯂꯤꯕꯗꯨ ꯎꯕꯗ ꯏꯉꯛꯉꯛꯂꯤ꯫ ꯁꯈꯤꯅ ꯃꯣꯏꯕꯥ, ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯕꯣ? ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ? ꯈꯪꯗꯦꯅꯦ ꯃꯃꯥ, ꯍꯩ ꯀꯣꯅꯨꯡꯒꯤ ꯃꯤ ꯃꯥꯜꯂꯤ, ꯐꯤꯗꯥ ꯊꯥꯎ꯫ ꯁꯈꯤ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯗꯨꯅ ꯐꯤꯗꯥ ꯈꯔ ꯄꯨꯊꯣꯔꯛꯇꯨꯅ ꯊꯥꯔꯔꯤ꯫ ꯃꯌꯥꯝꯕꯨ ꯀꯔꯤꯃꯇ ꯂꯦꯡꯁꯤꯟꯕꯤꯔꯣ꯫ ꯄꯥꯊꯧꯅ ꯁꯣꯝꯒꯤ ꯏꯆꯥꯅꯨꯄꯤ ꯂꯥꯡꯂꯦꯟ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯊꯋꯥꯟꯅ ꯃꯍꯥꯔꯥꯅꯤ ꯐꯝ ꯑꯗꯨꯕꯨ ꯍꯥꯞꯂꯒꯦ ꯈꯟꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯅ ꯃꯄꯥ ꯑꯩꯅ ꯄꯥꯎ ꯍꯟꯗꯣꯛꯆꯅꯤꯡꯗꯨꯅ ꯍꯧꯅꯕ ꯍꯧꯅꯗꯕ ꯊꯤꯗꯅ ꯃꯌꯥꯝ ꯍꯦꯛꯇ ꯍꯧꯅꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯁꯈꯤꯗꯤ ꯏꯉꯛꯉꯛꯂꯤ꯫ ꯀꯔꯤ? ꯏꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯑꯣꯏꯕ ꯍꯥꯏꯕ? ꯃꯔꯣꯟꯁꯨ ꯊꯣꯛꯇꯕ ꯃꯥꯅ ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂꯥ? ꯀꯔꯝꯅꯅꯣ? ꯇꯣꯃꯥꯜꯁꯨ ꯋꯥꯖꯔꯛꯂꯕ ꯃꯆꯥꯅ ꯀꯣꯅꯨꯡꯗ ꯍꯔꯥꯎꯅ ꯂꯩꯈꯤꯅꯤ ꯈꯟꯕꯗꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯩ, ꯑꯗꯨꯕꯨ ꯊꯋꯥꯏꯗꯤ ꯋꯥꯖꯔꯤꯕꯅꯤ꯫ ꯑꯗꯣꯝꯅ ꯇꯥꯛꯄꯤꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯕꯅꯤ, ꯑꯗꯨꯕꯨ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯏꯆꯥꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯔꯥꯅꯤ ꯑꯣꯏꯒꯅꯤ? ꯂꯣꯟ ꯊꯣꯛꯇ꯭ꯔꯕꯗꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦ ꯏꯁꯦꯟ꯫ ꯑꯩꯒꯤ ꯏꯐꯝꯗ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ꯫ ꯏꯆꯥꯅ ꯄꯥꯝꯖꯅ ꯄꯨꯖꯔꯛꯂꯕ ꯏꯃꯧꯅꯤ, ꯑꯩꯅꯁꯨ ꯍꯔꯥꯎ ꯂꯧꯁꯤꯟꯒꯅꯤ꯫ ꯑꯩꯁꯨ ꯁꯣꯟꯖꯤꯜꯂꯛꯂꯦ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯈꯨꯕꯝꯁꯦ ꯏꯆꯥ ꯅꯨꯄꯥꯗ ꯁꯤꯟꯅꯕꯅꯤ꯫ ꯏꯃꯧꯗꯣ ꯃꯁꯛꯁꯨ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ꯫ ꯀꯣꯅꯨꯡꯗꯗꯤ ꯏꯃꯧꯗꯨꯕꯨ ꯌꯦꯡꯅꯕꯗ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯅ ꯍꯧꯔꯕꯅꯤ꯫ ꯏꯆꯥꯗꯣ ꯃꯔꯥꯏꯕꯛ ꯌꯥꯝꯅ ꯊꯤꯖꯔꯕꯅꯤ꯫ ꯃꯄꯥ ꯑꯩꯅꯁꯨ ꯃꯅꯤꯡ ꯊꯨꯡꯍꯟꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯥꯅ ꯍꯔꯥꯎꯅ ꯂꯩꯖꯔꯅꯤ ꯈꯟꯕꯗ ꯃꯄꯥ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯜꯂꯤ꯫ ꯉꯁꯤꯗꯤ ꯑꯩ ꯁꯤꯔꯕꯁꯨ ꯌꯥꯔꯦ꯫ ꯇꯧꯍꯣꯏꯗꯦ, ꯑꯗꯨꯝꯅ ꯍꯥꯏꯌꯩꯗꯦ꯫ ꯀꯔꯤꯒꯤ ꯁꯤꯒꯅꯤ? ꯀꯣꯅꯨꯡꯗ ꯄꯨꯟꯅ ꯂꯩꯁꯤ꯫ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯃꯠꯇ ꯑꯣꯏꯅ
ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯔꯒ ꯂꯣꯏꯔꯦꯗꯅ꯫ ꯁꯈꯤꯗꯤ ꯀꯣꯅꯨꯡꯗ ꯂꯩꯕ ꯀꯥꯏ ꯍꯥꯏꯕꯗꯨꯗ ꯃꯥꯅ ꯑꯣꯏꯅ ꯋꯥ ꯃꯈꯥ ꯇꯥꯖꯔꯛꯏ꯫ ꯀꯩꯁꯨ ꯀꯥꯏꯗꯦ, ꯑꯩꯈꯣꯏꯗꯤ ꯀꯣꯅꯨꯡꯗꯅ ꯍꯦꯟꯅ ꯂꯩꯖꯅꯤꯡꯂꯤꯕꯅꯤ꯫ ꯇꯣꯃꯥꯜ ꯃꯃꯤꯠꯄꯩꯅ ꯌꯦꯡꯂꯛꯄꯗꯨ ꯎꯕꯗ ꯁꯈꯤ ꯋꯥꯗꯣ ꯑꯃꯨꯛ ꯁꯦꯝꯗꯣꯔꯛꯏ꯫ ꯍꯥꯏꯗꯤ ꯏꯆꯥꯗꯣ ꯃꯇꯣꯝꯇꯅꯤꯅ ꯀꯥꯏꯅꯕ ꯑꯩꯈꯣꯏꯁꯨ ꯄꯥꯝꯖꯗꯦꯅ ꯍꯥꯏꯖꯕꯅꯤ꯫ ꯑꯁꯨꯝꯅ ꯐꯔꯝꯗꯕ ꯃꯃꯥꯇꯣꯟ ꯁꯈꯤꯁꯨ ꯑꯆꯧ ꯑꯁꯥꯡꯒ ꯁꯪꯒ ꯇꯧꯕ ꯐꯪꯖꯕꯗ ꯁꯅꯥ ꯂꯨꯄꯥ ꯈꯔ ꯃꯃꯤꯠꯇ ꯎꯖꯔꯕꯗ ꯀꯅꯥꯒꯤꯁꯨ ꯌꯦꯡꯁꯤꯟꯕ ꯁꯪꯖꯗꯦ꯫ ꯑꯃꯗ ꯑꯃꯨꯛ ꯆꯠꯇꯨꯅ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨꯕꯨ ꯎꯠꯅꯕ ꯍꯣꯠꯅꯕꯗ ꯄꯤꯔꯤꯕ ꯁꯅꯥ ꯄꯨꯝꯕ ꯊꯋꯥꯅ ꯁꯤꯟꯗꯨꯅ ꯑꯔꯩꯕ ꯄꯨꯝꯕ ꯁꯤꯍꯟꯗꯨꯅ ꯋꯥ ꯉꯥꯡꯗꯅꯕ ꯁꯤꯟꯈ꯭ꯔꯕꯅꯅꯤ꯫ ꯂꯥꯡꯂꯦꯟꯒꯤ ꯃꯥꯏꯀꯩꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯂꯥꯡꯂꯦꯟꯒꯤ ꯄꯨꯟꯁꯤꯕꯨ ꯀꯂꯛꯅ ꯁꯣꯟꯅꯍꯧꯔꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯌꯦꯡꯁꯤꯟꯕ ꯃꯤ ꯀꯌꯥꯒꯤ ꯃꯐꯝꯗꯗꯤ ꯍꯦꯟꯅ ꯀꯂꯛꯄ ꯁꯥꯎꯅꯤꯡꯕ ꯀꯌꯥꯅ ꯂꯥꯡꯂꯦꯟꯕꯨ ꯁꯣꯟꯅꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯇꯥꯊꯣꯏꯅꯨꯁꯨ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯆꯤꯟ ꯀꯜꯂꯝꯕ, ꯃꯤꯋꯥ ꯉꯥꯡꯂꯝꯕ, ꯀꯜꯂꯛꯄ ꯈꯝꯕꯟꯕ ꯀꯌꯥ ꯐꯥꯎꯔꯝꯕꯗꯨ ꯇꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯆꯞ ꯆꯥꯕꯤ ꯒꯨꯟ ꯆꯦꯟꯗꯨꯅ ꯂꯥꯡꯂꯦꯟꯒꯨꯝ ꯃꯁꯛ ꯊꯣꯛꯄ ꯅꯨꯄꯥ ꯊꯤꯒꯦ ꯈꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯃꯐꯝꯗ ꯂꯩꯅꯤꯡꯂꯤꯕ ꯉꯥꯛꯇꯅꯤ꯫ ꯅꯪꯒꯤ ꯑꯩꯒꯤ ꯃꯥꯒꯤ ꯂꯥꯏꯕꯛꯁꯤ ꯑꯩꯅ ꯁꯦꯝꯕ ꯌꯥꯗꯕꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯤ ꯀꯔꯤ ꯍꯥꯏꯅ ꯇꯝꯂꯦ ꯍꯥꯏꯕꯗꯨꯗꯤ ꯀꯅꯥꯅꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯂꯥꯏꯕꯛ ꯊꯤꯕꯤ ꯃꯤꯃꯥꯟꯅꯗ꯭ꯔꯕꯤ ꯂꯥꯡꯂꯦꯟ ꯊꯋꯥꯟꯒ ꯊꯦꯡꯅꯔꯨꯕꯗꯒꯤ ꯂꯥꯏꯕꯛ ꯐꯕꯤ ꯑꯣꯏꯕꯇ ꯅꯠꯇꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯗꯨꯅ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫